ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯝ ꯇꯥꯟ ꯊꯝꯖꯒꯦ ꯀꯋꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯔꯣꯜꯂꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12ꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯤ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯁꯟꯖꯤꯇꯥ ꯆꯍꯤ 34 ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯨꯡꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯟꯖꯤꯇꯥꯕꯨꯁꯨ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯦꯁꯕꯨꯛ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯌꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩ ꯉꯥꯡꯗꯨꯅ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯐꯥꯒꯠꯄ ꯍꯧꯔꯦ꯫ ꯑꯗꯨꯒ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯊꯤꯒꯠꯄ ꯐꯥꯒꯠꯄ ꯑꯁꯤ ꯊꯥ ꯑꯃ ꯆꯨꯝꯅ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯗ ꯌꯥꯝꯅ ꯐꯖꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡ ꯁꯛꯄ ꯑꯃꯁꯨꯡ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯦ꯫ ꯑꯗꯨꯒ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯔ ꯑꯃꯗꯤ ꯖꯦꯜꯗ ꯊꯥꯖꯤꯟꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯃꯗꯤ ꯐꯥꯍꯧꯗꯕ ꯈꯔ ꯑꯃꯁꯨ ꯐꯥꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯕ ꯑꯃꯗꯤ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯕꯨ ꯊꯤꯒꯠꯄ ꯑꯃꯗꯤ ꯐꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯍꯪꯕꯗ ꯑꯃꯤꯠ ꯁꯥꯍ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯩꯇꯩꯁꯨ ꯀꯨꯀꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅ ꯃꯅꯤꯄꯨꯔꯕꯨ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ꯫ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯖꯤꯔꯤꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯌꯥꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ 4 ꯍꯦꯟꯅ ꯁꯣꯛꯄ ꯌꯥꯎꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯁꯤꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯃꯤꯒꯤꯅ ꯃꯄꯥ ꯃꯄꯨꯅ ꯀꯩꯝ ꯊꯝꯕꯤꯔꯝꯗ꯭ꯔꯁꯨ ꯁꯨꯛꯂꯩ ꯂꯩꯔꯝꯗ꯭ꯔꯁꯨ ꯍꯥꯏꯖꯤꯟꯕꯅꯤ ꯈꯪꯗꯦ ꯍꯨꯔꯥꯟꯕꯅꯤ ꯈꯪꯗꯦ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯒꯤꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕꯁꯤꯡ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯋꯥꯐꯝ ꯈꯔꯁꯨ ꯑꯃꯨꯛ ꯊꯝꯂꯛꯂꯤ꯫ ꯖꯤꯔꯤꯗ ꯑꯃꯨꯛ ꯍꯧꯔꯦ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫